ꯁꯤꯡꯖꯨ ꯄꯨꯔꯒ ꯁꯨꯔꯒ ꯄꯨꯔꯛꯑꯦ ꯑꯗꯨꯒ ꯑꯉꯥꯡꯈꯩꯅ ꯂꯣꯏ ꯍꯩꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯌꯦꯡꯉꯣ ꯈꯨꯜꯂ ꯆꯥꯕꯁꯨ ꯌꯥꯎꯅꯔꯦ ꯁꯤꯡꯖꯨꯁꯦ ꯀꯂꯤꯖꯥꯒ ꯃꯇꯨꯡ ꯆꯥꯗꯦ ꯃꯪꯒꯟꯒ ꯊꯥꯡꯖꯤꯡꯒ ꯇꯧꯔ ꯃꯦꯠꯄꯅꯦꯕ ꯑꯗꯨ ꯂꯣꯏ ꯍꯩꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯏꯖꯣ ꯊꯨꯝ ꯌꯥꯝ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯄꯥꯈꯠꯂꯤꯁꯦ ꯃꯊꯨꯟꯅꯤꯀꯣ ꯃꯊꯨꯟ ꯍꯥꯏꯗꯣꯏꯔꯥ ꯃꯅꯤꯡ ꯍꯥꯏꯗꯣꯏꯔꯥ ꯑꯩꯁꯨ ꯚꯥꯞ ꯑꯃ ꯇꯥꯗ꯭ꯔꯦ ꯍꯜꯂꯣ ꯃꯌꯥꯝ, ꯉꯁꯤ ꯑꯩ ꯑꯅꯤꯁꯨꯕ ꯃꯨꯛꯕꯥꯡ ꯄꯨꯔ ꯂꯥꯛꯆꯔꯦꯀꯣ. ꯑꯗꯨꯝ ꯌꯨꯝꯗ ꯁꯨꯝ ꯇꯧꯔ ꯂꯩꯕꯗꯣ ꯕꯣꯔꯤꯡ ꯁꯨꯝ ꯆꯨꯒꯗ꯭ꯔꯥꯅ ꯉꯁꯤꯗꯤ ꯁꯨꯝ ꯀꯣꯏꯕ ꯑꯣꯏꯅ ꯏꯟꯖꯥꯡ ꯀꯩꯀꯥꯁꯤꯡꯁꯦ ꯄꯨꯂꯞ ꯊꯣꯡꯉꯒ ꯑꯗꯨꯝ ꯄꯨꯔꯛꯑꯦꯕꯀꯣ. ꯑꯗꯨꯒ ꯄꯤꯛꯅꯤꯛꯀꯤ ꯇꯥꯏꯞꯇ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯑꯦ. ꯑꯗꯣ ꯃꯣꯏꯈꯩꯅ ꯁꯥꯏꯠꯇ ꯆꯥꯔꯦ, ꯑꯗꯩꯅ ꯁꯣꯝꯗ ꯆꯥꯗꯣꯏꯒꯤ ꯇꯧꯔꯦꯕꯀꯣ. ꯑꯗꯣ ꯆꯥꯕꯁꯦ ꯑꯗꯨꯝ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯃꯐꯝꯁꯦ ꯀꯩꯅꯣꯗ ꯆꯤꯡꯅꯨꯡꯈꯣꯛꯇꯅꯤꯀꯣ. ꯎꯒ ꯃꯌꯥꯝ ꯍꯧꯔꯒ ꯚ꯭ꯌꯨꯁꯨ ꯑꯗꯨꯝ ꯌꯥꯝ ꯐꯖꯩꯌꯦ. ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯗ ꯃꯇꯦꯛ ꯑꯃ ꯍꯥꯏꯐꯦꯠ ꯍꯥꯞꯄꯛꯀꯦꯕꯀꯣ. ꯃꯥꯏ ꯚ꯭ꯌꯨꯁꯦ ꯎꯒ ꯃꯌꯥꯝ ꯊꯥꯔꯒ ꯌꯥꯝ ꯊꯤ ꯐꯖꯩꯕ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯆꯥꯕꯁꯦ ꯍꯧꯔꯛꯑꯒꯦ. ꯑꯩꯅ ꯆꯥꯒꯗꯕꯁꯦ ꯁꯤ ꯂꯩꯔꯦ, ꯌꯦꯡꯅꯔꯁꯦ. ꯁꯤꯜꯂꯛꯑꯦ, ꯁꯤꯒ ꯈꯟꯖꯤꯜꯂꯛꯑꯒꯦ. ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯔꯛꯁꯤꯗꯩꯗ ꯀꯣꯏꯆꯠ ꯁꯥꯟꯅꯕꯒꯤꯅꯦ ꯑꯩꯁꯦ ꯁꯝꯄꯛꯁꯤꯒ ꯃꯌꯥꯝ ꯄꯛꯑꯦ, ꯃꯣꯠꯁꯨ ꯌꯥꯝ ꯃꯣꯠꯂꯦ. ꯑꯗꯨ ꯆꯥꯕ ꯍꯧꯔꯒꯦ. ꯑꯩꯗꯤ ꯃꯀꯜ ꯍꯥꯟꯅ ꯄꯥꯏꯈꯠꯂꯒꯦ. ꯅꯨꯡꯁꯤꯠꯀ ꯂꯤꯔꯤ ꯁꯤꯜꯂꯛꯄꯁꯤꯗꯤ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯇꯧꯋꯦ. ꯑꯩ ꯍꯧꯖꯤꯛ ꯀꯣꯠꯇꯣꯏꯁꯦ ꯈꯪꯅꯤꯀꯣ. ꯈꯪꯁꯦ ꯃꯌꯥꯝꯗꯤ ꯑꯗꯨꯝ ꯍꯩꯅꯗꯕꯁꯨ, ꯃꯅꯝꯗ ꯑꯗꯨꯝ ꯍꯩꯅꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯤ. ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯍꯩꯅꯩꯌꯦ, ꯑꯗꯨꯝ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ. ꯃꯇꯨ ꯐꯣꯏꯕ ꯂꯣꯏꯔꯝꯗ꯭ꯔꯦ. ꯂꯣꯏꯔꯝꯗꯔꯦ ꯑꯁꯦꯡꯕꯒꯤ. ꯃꯇꯨ ꯌꯥꯎꯔꯝꯃꯦ ꯇꯨ. ꯑꯗꯨꯝ ꯆꯥꯁꯤꯜꯂꯒꯦ ꯑꯗꯨꯏꯁꯨ.
ก็เลยไม่ใช่มาคงจะเชื่อมมาช่วยเลยแบบแต่เนาะมาอ่ะเชื่อมมาก็ช่วยครับแต่เนาะนะทางจนแบบมาคงที่มารู้จริงจะทุกายก็ได้เนี่ยแบบทุกายมันจะแบบก็ได้อย่างว่าเลยแบบก็เลยแบบน้ำเจียวก็ถือก็รอกันก็เลยจ้ะที่บ้านกันนั่นเท่าไหร่มาเรื่องนี้ก็สั่งทางนั้นพาไปเรียนแบบเจอกับพี่เรียนเลยอันนี้เตี้ยนเตี้ยนก็อากาศตกตัวนี้นะตามใจไปดิแม่มาสักครั้งไปลองชื่อจีกงเลยกับวันนี้ก็แล้วน้ำเผาวันนี้ใช่ข้าวเลยลองเลยทางจะพาไปเนี่ยมาพวกนี้ก็สั่งครบเอาโคตรแล้วก็จะโทรงานเราอยู่มารู้ชิกไปอย่างแล้ววันยำมาก็ตรงงานเป็นมาห้อมเธอแบบ
มาตรงเดี๋ยวจะมารุ่นให้นะเอาไปจับตัววิ่งสั่งอ่ะปลาโทรกี่ตัวกันทำไมมันไม่เยอะใช่มันไม่ใช่ตามหาไว้จ้ะเฮ้ยทำไมได้จะเล่ามาผมมาเป็นไงนะยังอะไรก็ช่างอะไรมาถ้าคือจะไปเขาจะมาทุ่นดีกว่ามาทุ่นหายด้วยมันยังหายด้วยหรือเปล่ามันได้
ตามไว้หนาวเลยเอาเถอะเอาว่าเสียแล้วส่วนน้ำจะมันแบบจังหวะแหละมาชาในไอ้นั่นจุดไปเขาเลยแบบปาดจ้ะให้ลงจ้ะซุ่มจิระซุ่มจิระ
제 참어. 빨리 인사해 봐. 가져다 좀 빌려주세요, 아버지. 가져다 비비랄 때 해봐. Đâu rau rồi xinh rồi. Quen hầu ra nè.
맛있어요. 마음 자신감. mình yum khai 이제 짜오좀 짝수 줄래매 누가 짜 시신지 줄래매 짜방함들 위시 짜토게 ꯑꯗꯨꯝ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩꯕꯀꯣ ꯎꯒꯁꯨ ꯃꯌꯥꯝ ꯍꯧꯋꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯥꯛꯑꯣ ꯃꯐꯝꯁꯤꯗ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯀꯣꯏꯕꯁꯦ ꯍꯥꯏꯗꯤ ꯎ ꯋꯥꯁꯤꯡꯁꯦ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯣ ꯌꯥꯝꯅꯁꯨ ꯏꯪꯉꯒꯅꯦ ꯇꯤꯟꯒꯁꯨ ꯌꯥꯝ ꯈꯣꯡꯉꯦꯕ ꯑꯗꯣ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯌꯦ ꯑꯩ ꯌꯦꯡꯉꯨꯀꯣ ꯃꯐꯝꯁꯦ ꯌꯥꯝ ꯊꯤꯅ ꯐꯖꯩꯀꯣ ꯐꯖꯗ꯭ꯔꯥ ꯚ꯭ꯌꯨꯁꯦ ꯑꯗꯣ ꯁꯨꯝ ꯐꯝꯕꯝ ꯍꯥꯏꯗꯤ ꯉꯥꯛꯇꯪ ꯁꯨꯝ ꯐꯝꯗꯅ ꯈꯣꯠꯇꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯇꯧꯕ ꯌꯥꯕ ꯃꯐꯝꯅꯦꯕꯀꯣ ꯍꯥꯏꯗꯤ ꯈꯪꯅꯕ ꯃꯤꯒ ꯍꯥꯏꯗꯤ ꯁꯨꯝ ꯅꯨꯡꯁꯤꯅꯕꯒ ꯁꯨꯝ ꯂꯥꯛꯑ ꯁꯨꯝ ꯑꯁꯤ ꯃꯐꯝꯁꯤꯒ ꯐꯝꯃꯗꯤ ꯅꯨꯡꯉꯥꯏꯗꯣꯏ ꯃꯥꯟꯗ꯭ꯔꯣ ꯃꯌꯥꯝ ꯂꯩ ꯐꯝꯐꯝꯁꯨ ꯌꯥꯝ ꯆꯤꯛꯅ
ꯐꯖꯕꯅꯦ ꯃꯐꯝꯁꯦ ꯑꯗꯨꯝ ꯑꯗꯨ ꯃꯦꯝ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨꯀꯣ ꯑꯃꯨꯛ ꯀꯥꯎꯗꯅ ꯑꯃꯨꯛ ꯇꯧꯔꯝꯃꯣꯏ ꯍꯥꯏꯗꯤ ꯌꯦꯡꯕ ꯂꯣꯏꯔꯒ ꯑꯗꯨ ꯈꯨꯕꯤꯗꯨꯅ ꯇꯛ ꯂꯥꯎ ꯑꯗꯨꯝ ꯅꯝꯁꯤꯜꯂꯝꯕꯗꯣ ꯀꯩꯁꯨꯝ ꯋꯥꯗꯕꯅꯦꯕ ꯊꯠ ꯂꯥꯎ ꯑꯗꯨꯝ ꯅꯝꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯋꯥꯖꯕ ꯄꯨꯛꯀꯁꯦ ꯈꯔ ꯈꯔ ꯅꯥꯖꯕ ꯁꯤ ꯃꯌꯥꯝꯁꯦ ꯆꯥꯛ ꯍꯥꯏꯔ ꯂꯩ ꯅꯪ ꯍꯣꯔꯦꯟ ꯆꯥꯅꯕ ꯆꯠꯂꯝꯗꯥꯏꯗ ꯑꯩ ꯆꯥꯈꯤꯗꯕꯅꯦ ꯀꯔꯤꯒꯤ ꯂꯣꯡꯗꯤ ꯚꯤꯗꯤꯑꯣ ꯅꯝꯃ ꯆꯥꯐꯝ ꯈꯪꯗꯦꯗ ꯍꯥꯎꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯦ ꯀꯩꯅꯣꯃ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯁꯦ ꯏꯋꯥꯠ ꯋꯥꯠꯂꯤꯗꯤ ꯆꯥꯕꯁꯤꯗꯩꯗ ꯅꯠꯇꯦ ꯑꯗꯨ ꯈꯥꯛꯄꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯇꯧꯔꯀꯥꯟꯗ ꯑꯩ ꯀꯣꯝꯄꯥꯛ ꯊꯥꯡꯖꯤꯜꯂꯒ ꯆꯥꯖꯔꯤ ꯑꯣꯛꯇꯗꯅ ꯆꯝꯄ꯭ꯔꯥꯁꯦ ꯃꯍꯤ ꯍꯣꯝꯃꯁꯨ ꯍꯥꯎꯇꯦ ꯈꯥꯕꯩ ꯇꯥꯏꯞꯇꯣ ꯃꯤꯅ ꯁꯣꯏꯗꯣꯛ ꯊꯝꯕꯩꯔ ꯈꯪꯗꯦ